ngasi sathakhiba Manipur Legislative Assembly gi mifamna demand taruk ki apunba senfam lupa crore listing mari chamri marfu taruk lakh taramapan listing humudra nithoi gi senfam pass tawkre MP RK Ranjanna MLA gi local area development fund gi senfam si lupa crore mangani haikhiba laibak thibani atubada sengtokpiu natrabadi ain gi mating logani haina MLA K Ranjanna house to phongdokre Kuntramari Suba Assam Rifles na NSCN IM gi kadarni haiba mioi ama farubagi wahauda Sanapati Town Mayang Khang amadi T Kulenda shutdown tawkre AR gi gari thugai kre miyam na khudong chadaba kaya mayok nakre Manipur da su ngasi International Mother Language Day Pakistan na pangthok nakre numit asigamari leinana All India Poetry Festival su pangthokre Bosem Neloba Class 10 exam gi ngasi nini chanba science thokunu mitta mahut sinduna exam tharamba mioi tara manga amadina taba pambai sijanaramba mahiroi manga tan thokre Sagolmangda Imphal East District ki District Hospital Sabada Leramba Lamgi Chayanaba ngasi lotion kre Chayanaba Leitrabanina atubada Hospital Saba Hubinaba Kunja Sinalenga ki pungning chingsilakli Amasung chahi hobaga nupi da chathaba crime hinkalakpada Organization for India Women Against Crimes ki maike dagi nungnangba phongdorakli Membakurum zari adom nengbiri bas impact news ni ai khangan bam thoino henbi hawje pungja sipawagi maroi pausing yam da pizari ngasi sathakhiba Manipur Legislative Assembly gi mifamna demand taruk ki apunba senfam lupa crore listing mari chamri marifu taruk lakh taramapan listing humudra nithoi gi senfam pass tawkre ngasi pass tawkhiba demand sing adudi demand number 15 Consumer Affairs Food and Public Distribution Demand number 18, Animal Husbandry and Veterinary, including dairy farming. Demand number 20, Community and Rural Development. Demand number 22, Public Health Engineering. Demand number 30, Planning. Demand number 47, Minorities and Other Backward Classes and Scheduled Caste Department. Demand Singh Asada, MLA K. Ranjit, RK Imo, Alfred Kangam, Arthur, K.H. Jaikison, M.D. Fazil Rahim, T.H. Lokeshwar, A.K. Mirabai, K. Gobindasna cut motion thangatki. ngasi sathakhiba assembly mifam gi 0 hour gi khudong chabal loraga MLA K Ranjit na Inner Manipur Lok Sabha gi mihut oiriba MP RK Ranjan na MLA gi local area development fund lupa crore manga gi senfam ni haikhiba laibak thibani aran wafam asi athubada sengtokpiu natrabadi ain gi mating loraga legal action logani haina chekselwa house ta thamkre 0 hour gi khudong chabal loraga MLA K Ranjit na hai MP ama haibasi Leibag asigi oina khwaidagi thak wangba Prime Minister ama oiba yaba post ni adubu state asigi MP asina MLA gi chahi gi oina fangliba local area development fund asi lupa crore manga ni haiba aran bani hawzik leiriba lenga asina lenga paiba horakpa chahi ahum gi mamangdagi MLA singna chahi gi oina fangliba local area development fund asi lupa crore ani khaktani Senfam asi lupa crore manga haina achum aran khangdana miyam gi oiba mifamda thamba asi house ki member humphuma ke privilege sokpa amadi laibak thiba wafamni MP na aran ba wafam asi sengtokpiu natrabadi legal action logani haina MLA K Ranjit na phongdoki Hawzik leiriba lenga asina ganza medicinal amadi industrial purpose kidamak ain na yaba mongda thananaba lenga na khanari haina Chief Minister Nongthomam Biren na phongdokre wafam asi ngasi sathakhiba Manipur Legislative Assembly mifam gi wahang pauhang matamda Congress MLA Kumukcham Jaikison gi wahang gi paukhum amada Chief Minister na phongdokhibani Chief Minister na hai lamdam asida marang kai na hauriba ganza asigi medicinal value amadi industrial purpose ki yamna kana bapambi makhalama oiri Masigi sumathakta state asigi lebak lehauk da ganja thadaba
ꯊꯥꯕꯗ ꯌꯥꯝꯅ ꯆꯨꯅꯕ ꯑꯃ ꯑꯣꯏꯔꯤ ꯐꯤꯕꯝ ꯑꯁꯤꯗ ꯒꯟꯖꯥ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯤꯒally plantation ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ICARꯒꯤ ꯁꯥꯏꯟꯇꯤꯁꯠ ꯌꯥꯎꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥꯒ ꯇꯥꯟꯅꯕ ꯂꯩꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯒꯟꯖꯥ ꯃꯦꯗꯤꯁꯅꯦꯜ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯄꯔꯄꯁꯇ ꯊꯥꯔꯤꯕꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯨ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯒꯟꯖꯥ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯐ ꯐꯠꯇ ꯈꯟꯅꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯃꯐꯝ ꯀꯌꯥ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯊꯣꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ FIR 32 ꯆꯟꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯊꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯀꯦꯜ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯂꯧꯃꯤꯁꯤꯡꯗ ꯑꯜꯇꯔꯅꯦꯇꯤꯚ ꯂꯥꯏꯚꯂꯤꯍꯨꯗ ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯃꯈꯥ ꯇꯥꯅ ꯃꯤꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯈꯟꯅꯔꯤ ꯍꯥꯏꯈꯤ ꯅꯤꯁꯥ ꯌꯣꯟꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯤꯁꯥ ꯂꯥꯏꯆꯨꯗꯅ ꯇꯧꯈꯤꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯤꯡꯅꯕ ꯂꯥꯟꯐꯝꯗ ꯈꯔꯗ ꯑꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯤꯁꯥ ꯆꯤꯡꯕ ꯌꯥꯏ ꯀꯟꯁꯔꯟ ꯑꯣꯏꯖꯔꯤꯗꯤ ꯁꯥꯔ ꯁꯤꯗꯅꯦ ꯑꯩꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯤꯇꯪ ꯂꯥꯔꯖꯔ ꯃꯤꯠꯌꯦꯡ ꯑꯃ ꯆꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯍꯟꯖꯅꯤꯡꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯊꯥꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯃ ꯄꯤꯔꯒ ꯃꯈꯣꯏꯁꯤ ꯇꯣꯟꯅꯕ ꯑꯗꯨꯒꯨꯝꯕ ꯐꯥꯏꯀꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯁꯤ ꯍꯟꯖꯟ ꯍꯟꯖꯟ ꯊꯥ ꯂꯩꯔꯦ ꯑꯩꯈꯣꯏꯅꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯩ ꯁꯥꯔ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯉꯁꯤ ꯏꯝꯐꯥꯜꯗ ꯇꯝꯄꯥꯛꯇ ꯚꯦꯟꯗꯔ ꯃꯆꯥ ꯃꯆꯥ ꯐꯝꯃꯤꯁꯤꯡꯁꯤ ꯁꯥꯔ ꯁꯤꯁꯨ ꯍꯤꯡꯅꯤꯡꯉꯥꯏ ꯑꯋꯥꯕ ꯉꯥꯛꯇꯅ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯐꯅꯌꯥꯝꯅ ꯈꯪꯉꯦꯕ ꯍꯤꯡꯕ ꯂꯩꯇꯕꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕꯒꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯁꯤꯅ ꯚꯦꯟꯗꯔ ꯌꯣꯟꯕꯒ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯆꯥ ꯁ꯭ꯀꯨꯜ ꯀꯥꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯆꯥꯅꯕ ꯃꯤꯟꯁ ꯂꯩꯇꯕꯗꯒꯤ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯗ ꯍꯥꯎꯁꯅ ꯂꯩꯕꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯐꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯝꯄꯥꯛꯇ ꯌꯨ ꯌꯣꯜꯂꯤ ꯃꯌꯥꯝꯁꯤꯁꯨ ꯇꯣꯛꯅꯕ ꯀꯔꯤ ꯇꯧꯗꯒꯦꯗꯣ ꯑꯗꯨꯝꯇꯪ ꯂꯥꯎꯊꯣꯛꯄꯤꯌꯨ ꯁꯤ ꯊꯝꯖꯒꯦ ꯁꯥꯔ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯌꯣꯟꯕꯁꯦ ꯃꯁꯤ ꯑꯩ ꯁꯝ ꯀ꯭ꯂꯕ ꯈꯔꯒ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯌꯣꯜꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯌꯨꯝꯗ ꯊꯥꯔꯒ ꯃꯥꯒꯤ ꯍꯤꯡꯅꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯏꯚꯟ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯇ ꯂꯣꯟ ꯄꯤꯅꯅꯕꯒꯤ ꯗꯨꯀꯥꯟ ꯐꯝꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦꯔꯥ ꯍꯥꯏꯅ ꯇꯧꯕ ꯐꯥꯎ ꯍꯧꯔꯕꯅꯤ ꯒꯨꯗ ꯁꯖꯦꯁꯟ ꯐꯔꯗꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯦꯗꯜꯇ꯭ꯔꯦꯇꯦꯗ ꯌꯨ ꯑꯣꯔ ꯑꯦꯅꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯌꯨꯁꯤꯡ ꯌꯣꯜꯂꯤꯕ ꯚꯦꯟꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯁꯦꯝꯅꯤ ꯃꯣꯏ ꯈꯛꯇ ꯁꯣꯛꯄꯗ ꯅꯠꯇꯅ ꯁꯃꯥꯖꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯑꯦ ꯑꯗꯨ ꯃꯗꯨꯁꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯤꯝꯁ ꯀꯔꯤꯒꯨꯝꯕ ꯑꯃ CMISTꯒꯤ ꯇꯥꯏꯞ ꯅꯠꯇ꯭ꯔꯒꯅ ꯂꯣꯏ ꯌꯣꯟꯈꯠꯅꯔꯛꯀꯗ꯭ꯔꯥ ꯑꯗꯨꯝꯕ ꯁ꯭ꯀꯤꯝ ꯑꯃ ꯐꯪꯉꯦ ꯀꯥꯏꯅ ꯑꯗꯨꯁꯨ ꯑꯩ ꯀꯨꯞꯅ ꯌꯦꯡꯉꯒ ꯍꯧꯖꯤꯛꯀꯤꯗꯨ ꯌꯥꯝꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯔꯚꯤꯁꯅꯤ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗꯁꯨ ꯐꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯌꯨꯝ ꯈꯔꯗꯗꯤ ꯇꯧꯈꯤꯕ ꯂꯩꯔꯦ ꯑꯗꯣ ꯄꯥꯛ ꯁꯟꯅ ꯇꯧꯔꯤꯕ ꯏꯐꯦꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯗꯨ ꯁꯥꯔ ꯁꯦꯔꯤꯌꯁꯂꯤ ꯑꯩ ꯌꯦꯡꯖꯒꯦ ꯅ꯭ꯌꯨ ꯗꯤꯚꯦꯂꯞꯃꯦꯟꯠ ꯕꯦꯡꯛꯀꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,000 ꯍꯦꯟꯕꯒꯤ ꯄ꯭ꯔꯣꯖꯦꯛꯠ ꯑꯃ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡꯂꯤ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯒꯤ 150ꯒꯤ ꯇꯦꯟꯗꯔ ꯀꯧꯈ꯭ꯔꯦ ꯍꯥꯏꯅ PICT ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯉꯁꯤ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi pangthokiba assembly mifam the demand number 22 public health engineering department ki demand khanabada wafam asi minister lose dikhona phongdokhibane minister lose dikhona haikibada state asigi budget ke senfam pikpa loinana PICT department ki oina budget allocation asina state asigi mafam pumba thaknanaba apaba ising phanghanba haibasi khudongchadaba ama oire nakalamromde prime minister Narendra Modi ki vision 2024 fawbada Leibak asida leiriba yumthong khudingda thaknanaba afaba ising phanghanba haiba pandam amasu leibana hauzik leiriba lenga asina new development bank tagi lupa crore lising ahum henbagi project amagi DPR sare loinana Chief Minister Masa Chatuna Prime Minister ga unaduna project asigi matangda hainare loinana project asigi chada kuntra project tender float tawkre Masigi mathakta Jal Jeevan Mission gi makhada ahenba senfam kharasu department asana launanaba thorangli Project sing asana mai pakna pangthokpa ngamlabadi state asigi yumthong khudingda thaknanaba ising phanghanba ngamlagani haina Minister Dikhona phongdoki I would like to appreciate our Honorable Chief Minister for taking so keen and so much time to bring this project. This is a 3,000 plus crore project, which we do not initially believe with the DPR we submitted by our department, but with the blessing of our Honorable Chief Minister, he himself wrote to PMO, he himself speak to Honorable Prime Minister whenever he meets. So within no time, we could achieve this, and today it has been approved with 3,000 crore project for the water under BRICS and New Development Bank. So the project is in hand, and the first phase of the
30% of the project is under tender now, e-tender, and that is in Imphal city. Mapi Thel Dam Dagi, plan Toroga, Koi Chinkai Chingda, Isingi treatment plan, Akoi Chatari Batori, progress Karayore, Karamba Matamda, Luibungam Gani Habisima Ikangi, Akoi prepaid meter pandana, Ising Pinabagi Torangama, Sarkarna, Department Sina Paikali Habagi Pau, Igondolation. Adu Tauriba Tabak prepaid system Toroga, Ising supply to Piba, the Prazadi, Honbangam Kanbibra. Imphal Ziri Lambi Lady National Highway 53, Masigi main pipe Selibase. I think somewhere dilapidated condition Lakpadagi, leakages Lakpadagi, Ujik known ising Sariba Kangu Miamsi, Ahambagi half an hour gumbadi, Ising se Pataba, Amot by Amna Tab. So Akhoigi, this is a fundamental right to live. Article 21, the Yaugna right to live means right to live in a healthy environment, right to even have free and clean drinking water already Senapati District Headquarter the Kuntramari Suba Assam Rifles na Lalholov NSCN IMG Kadarni Habamisak ama Parubadagi Senapati Town Mayang Khang Amadi T Kulenda Mapam Adugi Miyamna Khanghodana Kudaki Oiba sat down Tobagi Kongjang Jangsan Kre Haide Impact News na Fangba Pauda Assam Rifles na Senapati Ketil Dagi IMG Kadar Asi Phagi Badagi Miyamna Lambi the Tolaktuna Lambi Tingbagi Kongjang Jangsan Kre District Asigi Mayang Khangda Miyamna Lambi Tingbata Natana Lambi the Lakpa ARG Gari Karasu Akai Atoy Tokan Kre Kudaki Oiba sat down Asina Maram Oiraga District Asi Fauduna Chieliba National Highway 2 da Gari Kaya Satok Jasanda Apan Bapiki ARna IMG Kadar Fabagi Togdo Ase Ngarang Senapati Town Manungda Kuntramari Suba ARG Kangbu Amana NSCN IMG Kadar Ama Pananaba Tanarubadagi IMG Kadar Singni Haiba Kangbu Amaga Unkhatnabagi Togdok Tokraba Matungdani Ngarangi Unkhatnaba Aduda IM Kadar Singh Aduna AR Kangbu Dagi AK-47 rifle Ama Puduna Chain Ki Haidi Togdo Adugi Pau Hek Pangbaga Naga People's Organization Yauna Atopo Organization Singna Maikai Anigi Marakta Sangtainanaba Puraktuna Munkiba Nongmai Adusu Assam Rifles ta Kursin Han Ki Haidi Malemgi mafam kaya dangasi International Mothers Language Day gi thoram pangthok na bagom Manipur su tongan belup singna sinduna pangthok na kre masigi sarugama oina People's United Youth Alliance Puya Nasu International Mothers Language Day gi thoram pangthok he Kanchipur da leba Manipur University gi Earth Science ki hall de pangthok ba thoram aduda saruk yakiba Manipur Lenga ki Directorate of Language Planning and Implementation gi Director Dr. L Mahabirna haikibada Maliam the Lady Bafurup Singna Mama Lolbu Chaukat Hangadabani Haiba Wakalol Asi Lakpa Kuidri. Hause Maliam Pumbagi Oina Ngangna Riba Lol Asi Lissing Taruk Chanipanrom Oigani Haina Panari. Aduga Maliam the Lady Ba Missing Gichada Marfudra Taretna Lol Lissing Taruk Chanipanrom Asigi Manungda Mapung Pana Ngangna Riba Lolna Supnagi Lol Mari Rom Tani. Atay Lol Singdi Missing Yamzada Bafurup Singna Karakara Ngangbat Natana. Mapung Pana Ngangna Draba Ngaktani. Maramasina Maliam the Hosik Chayol Ani Kudinge, Lol Amamam Mange Haina Mangi Haina Akang Ahi Sing na Haidi. Amaromda, Hosik Lady Ba Lol Sing Asigi Manungda, digitized Togduna, Internet Kikutangda Season Anaba, Lol Chama Pangdre. Loina Namasagi Mayek, Lazaba Lol Su, Chani Pade Haina Panari. Asigumba Tanja Asada Manipuri Lol Amadi, Apikpa Lol Sing, Mutsilakpagi Akibalari. Mahana Makha Taraduna, India gi Oina Ying Badasu, Hindi Lol Natana Ate Lol Sing di Mipaiba Pibam the Lainari. Maramasina, Maliam gi Lol Sing Kananaba Amadi, Mapangal Kakhat Hananaba Honarakli. Masigi Manungda Education Sector da Mahiroi Sing da, Mahay Oina Mapung Pana Tambi Bagi Matakta, Pak Sana Sizinahan Nabagi Taurang, UNESCO na Paikalakli. Masigi saruk ama oina international gi thakta tongan ba tim da chahi khudinge Mothers Language Day gi thoram phawba pangthoktuna laklibani haiki thoram asida People's United Youth Alliance Puya gi President E Prashanta Musu gi President M Bobby amasung cultural activist Ningthauza Lanchasu saruk yaki loinana thoram asiga mari lenana Impact News ki editor Ras Nongthombomna
moderator oiduna lol na imani iyek na ipani haiba hiramda seminar amasu pangthoki Malayamda leiriba missing gi sada maudra taret kumbana ngangi balon se subnagi leiriba lon lising taru kasani pan segi sada mari gumbagi lon khaktane ba koina mayam ngang ni se aduna hojik aikoina lol singsi tapna aikogi mangi ba mutki ba se sayol ani gi manung da lol am mangi ba ne ba se moina power rate sigi matung sigumba yam na pibam so over tanja sida aikogi hojik lol gi thaksi aikogi kari da lep ke haibabu aikogi hojik kan da digitize tawba haibtare net ki serving tawba kai do boda sina ba ya ba loan aduga madu sama phade tri da leid ba lol sama phade aikogi digitize tawrabna aikogi kano da sinna risi kudung chaba da aikoina sinna ri ba loan si Saite Academy na Manipur Literary Society ko khutsam naduna ngasi International Mothers Language Day gamari lenana All India Poetry Festival ama pangthokre. Festival adu All Assembly Rotalaiba Manipur Legislative Assembly Museum and Archives ke mini auditorium da pangthokhibane. Ngasi gi thoramadu da sangnai raba ayiba thangjam ipopishakna lamdam asigi horakliba angang singna imalol sing khangbagi chang walakpa ariba phazaba lol kaya tapna mangsilakliba asi yengsinba tangai phade haike pangthokiba All India Poetry Festival aduda session ahom thokna pangthoktuna India gi tongan ba state singdagi laktuna festival asida saruk yakiba mihut singna magi mama lol singi matangda warol thamnaki loinana Is poetry dying? Haiba hiram asida khananai nabagi session amasu pangthoki. Mamalon nungsiba haibasisu mi ambanadi kaisu mamalon adu ada kai khallu ponte da uzik su barton da upalakhe aise dum yauriya nam sorbon tokbirna ba kai se ara moi maitai ron nungsiradi maitai ron do ondhok pa yaya moi maitai ron maram da kain khan ponte moi di hana leiramba du da dum mention baneba nay as foreign nungdang ni thaban phadori nei ha daudhau thaban phabai di kai noi nangi isa nupi am khak de English honors laweba Shumban lazy kay no si khangdi ma Shumban khandra poti potu khandra di potu ka konari ba maming no mangon dai mang ba hogre ba dum ai no mahange waru ka khangbra waru ka ai bu kay no imphan swai da lei ba ngang hing thongra ji pak khangdo mande pukri su am lei na dre pukri le su siri challe ba as masidi kapi he ka he mai kar masu si ngak sangang na kapi harine nai re he bangwa nai ba ji thai na su dum le ra mi adu hujik si nei sina nai re si ma si phajana pangthwe harine khunggang dana lon ji khara mang da ma le na sum khalai sum khanja ba chor dana maitai ron gi vocabulary mang ba si sum henjal lak ma le khalle bureaucrat officer sing si su maitai ron kai se ke su moi nungsi ponte ba moi de paisa sa ba si dane maitai ron si akoi adu observation tawni adu ka maitai ron bu kan se di akoi gi imung dagi akoi na phone na batai Eskula Women's College Nambol da Somalimgi Imalol Numit ki thoram pangthoki College asigi multipurpose hall da Department of Manipuri na sinduna pangthoki ba thoramadu da college asigi mahiroi amasung oza singna sarukyaki thoramadu da college asigi Manipuri Department ki Assistant Professor Dr. K Khelendrona aikoina aikoigi imalol amadi mayekpu yokhatpaga loinana malemgi mafam khudingda masak tangnana ba hotnaba tangai phade haike lol amadi mayek haibasi aikoi bu sak taklibani haike ai gi lon ku sibagum mi ma lon su sibiga da lon haibasi ima lon haibasi tasinga khangau da gi thor ki khonchal si yaw da su ima da tawriba muong ma taw si ma do madu pachao yin si da me ya ma tu na haye kasi ko ni tam leba hiram kudima ai ko gi lon da tam na ma ta ra di yamda thuna yamda mangam shanba haibdo oiramdani International Mother Language Day 2020 ki thoram saitya thawang lup na sinduna pangthokre thoramadu All Assembly Rotalai ba Hindi Parisat ta pangthokhibani thoramadu ko mari lenna khumbong mayum Gaurahari Madhumati Mother Language Award su lanthokhi award adu language activist D Lungpuizai Kabui da khutsinake
Thauramadu Writers Union Manipur ki President Arjun Kabir, Pettigrew College Ukrulge English and Cultural Studies Department ki Head of Department Dr. A.S. Simraingam amasung Loktak Khorzei Luv ki President Oinam Tombana Mathang Sitna Chief Guest of Honor amasung President Oina Sarukyaki. Thobal District dasu ima lol gi numit pangthokpaga loinana Manipuri lol chakha thananaba pambai sing haiba hiramda khana nainakre Thoramasi YK College Wangjingda Manipuri Sahitya Parishad Thobal District Branch amasung Khorilol Santok Lop Wangjingna Directorate of University and Higher Education gi makhada sinduna pangthokhibane Thoramadda College asigi mahairoi oza sing sangnairaba ayibi kayana sarukyaki Board of Secondary Education Manipur Bosemna Lobachahi asigi class 10 exam ge ngasi nini chanba science thokpa numitta mahut sinduna exam tharamba mioi tara manga amadi nataba pambai sizinaramba mahiroi manga punna mahiroi kun tantokhe mahut sinduna exam thahalamliba mahiroi singna tamliba school singi mathakta so course notice thaduna Kanghalabagi tungda logi matungina chenaba mioi sing asigi mathakta FIR palagani haina Bosem gi Secretary Dr. Chithung Mary Thomas na phongdorakli Bauprada laiba Bosem gi loishing da pangthokpa paumi singa unabada Secretary na makhata na pangthokadoriba exam numit sing dasu akan rechexil thorang lokhatuna mahiroi singbo aphabalambi da purakna ba honagani Exam asigi center chamani fuda tariba oza OC amadi flying squad singnasu makhata na akan rechexil thorang lokhat piu haina mahakna phongdoki Panbayai examination asigi English thokpa ahanba numitasu mahut sindana exam tharamba mioi nipan tantokhiba laikhrabani ngasi mahiroi kun tanthokpa asiga tharaga punna mahiroi kun nipan exam asidagi tantokhi I want to place on record my gratitude to all the stakeholders who have been helping us, the various OCs, SOs, the flying squad, the invigilators, in our endeavor to make examinations fair and just. We want to solicit your cooperation in every angle so that our children who are writing the examinations will be serious in their education and will put in hard labor and sincerity and put in their maximum effort in the coming examinations also. Bosemna loba ngasi pangthoki by SSLC gi examination da All Manipur Students Union AMSU gi task force na tongan ba exam center sing da yengsan khongchat chatpada center khara da aranba pambai sizinaram le haina AMSU na phongdorakli DM College campus to leba lub asigi office to pangthokpa paumi singa unaba amada lub asigi vice president Lystrom athobana wafam asi phongdokhibani paumi singa unaba aduda athobana makhata na hai handa pangthokliba class 10 amasung 12 ke exam singda MSU gi task force na yengsin bachatpada exam center singda aranba pambai sing sizinaba thengnare task force asina ngasi Thobal district ki manung chana leba sangai yumpham Higher Secondary School da yengsin bachatpada ngasi thogliba subject aduge answer paper sing oza yauna mapal dagi pisan ba thengnaraki thogdo asiga mari leinana MSU gi thomi singna school adugi principal oriba huirem Indrani da hanglubada phajadaba wahai sing sizinaraki haina phongdoraki exam center sing da board ki maikei dagisu flying escort sing thaduna exam center sing yengsili ngasi thoki ba thogdok asana exam center aduda tariba OC SO amasung board ki mioi sing manaraga aranba pambai asi sizina bani haina mayek sing na takle asigumlaba thong asi mari lenaba singna athoba matamda yengsan biu haina athobana phongdorakli exam center singda laibiriba mari lenaba police officer oigera adagi exam center da laibiriba SI vigilator exam ki mari lenaba khuding mangna hairiba MSU gi team si lakpa matamda ngaihak charak chahingnaba problem sing thoise masi changhandaba bo akoi exam center yawi haidare hairiba exam center changhal laktriba se
board ka natragana akoigi maduda tariba school singsiga manarakanda hairiba exam center singsida akoigi unfair means sinnaraga pangthokpra emsu gi team amakak akoi chachari basa masi changhalaktri ba basa masi board amadi mailena basingda akoina emsuna hangjari sangai yumpham higher secondary gi school sigi principal su oiriba akoigi exam center gi oc sa mailena basingna suspend tawgodabani center sida tariba invigilator khudingmak mailena ba department singna suspend tawgodabani suspend tawda taragadi emsuna henna kanba miyang changthila kanda mawong manin tadraba center sa masi emsuna chumthokna ba sem saganeba Sagolmangda Imphal East District ke District Hospital Sabada Lerambal Lamgi Chayet Nabak Ngasi Luishan Kre. Khunja Singna Lamgi Chayet Nabal Laitrabanina Athuba Matamda Hospital Saba Hominaba Lenga ki Pukning Chingsilakli. Lamasi Hana Kundrakbam constituency ki MLA TH Lokeshor ge Imung Manungi Mingda Lerambana PHC Ase District Hospital Oina Onkatpada Apanba Oiduna Lairabani. Luinana, Lengang na Sumapamada District Hospital Saba Adu, Lenai Mioigi Mingda Lam Labana, Imphal East ki Kiam Gaida Hospital Sabagi Tabak Adu, Hongtok Lagani Haina Taurang Taubadagi, Sagol Mangi Miamna, Kongjang Kaya Changsan Kibani. Adu Bungasi Porom Pataleba SDO Sawambungi Office to Kundrakpam Kendrigi, Emelegi Imung Manungna, Lamasi Sel Amatalaudana, Hospital de Maming Ontokibani. Hiramasi Matang da Kumja. Lisingani Taranipan Hospital Hongba Yaroi Haina Kongjang Junction Kiba Aduga Mari Lenana Sam Kiba JSC Adugi Convener MK Jitna Fongdo Kibada Lengang na Matam Kayagi Mamangdagi Lamgi Chaya Nabalai Haiduna Sadana Lakiba Hospital Adu Ngasidi Lamgi Yetnaba Amata Laitre Maramasina Atuba Matam da Sangol Mangda District Hospital Asi Saba Hawiduna Lamda Masigi Miamna Ana Layengi Lamda Tengnariba Awaba Asi Kokhanbio Haiki aduna hospital asi lamju sengdoknarabanina loinarabanina ngasigi lengakta khot lonaduna haijeri hospital atu matamda hospital si saba hobiro matamdugi jesigi irang dudaida imai ben kaya khong tekhiba ko kaigiba ngasibo phibam chad leiba mayam yauribani makhoi singaduna ngasibo kaptor lelibado lengak asigi yam minki chawba adugumba Honggang Chasi, Sing Chasi, Haksel ki Thorang, asugum kaya paket pili balenga asigi lusing perel obiriba siamna. Amtang atu matam hospital salam biatang tau tabiragadi. Kundabum kendra ki miam si noksegani, kundabum kendra ki imai bil. Mayam ki thamoy da kaw dun lehogudabado. Sana ki mayak idno thambiramu. Akang naba pawama phangbadagi Imphal East District Police ki kangbu amana. RPF PLA gi kadar ama phagat pangam khre hairi pharaba mioi adugi maming yengkhom surjet allies ibobi chahi yangkhai mathoi apokpa suresh kawi Imphal East District ki manung chanalaiba soibam lekai dagini hairi ngasi Imphal East District ki Porampat Labor District asigi SP gi office ta pangthokiba pawgi mifam amada SP H Jogesh Chandra na hai pharaba mioi asina haidorakpadagi chaurakna kg ahum lom lumgadaba explosive material sing Mioi asigi yumayumdagi phagat pangamkhre phagalaba polam sing adudi TNT 4 slate volume oigadaba explosive electronic detonator ani 1.5 k pencil battery nipan RC IED mechanism ama amasung mobile phone ama phagat pangamkhi matam chana mioi asi phagat pa ngamkhibaga loinana explosive material sing asi phagat pa ngamkhiba asina yamna chauna amangata thokhalam gadabadagi kanba ngamle haiki timely react tawbadagi masima khoina arrest tawraga recover tawba akhoi district police na ngame aduga usagi pojai singa se khoina ahangba jaga amada puraga assemble tawpa explosive singa se ahangba jaga amada puraga crime tawbungda khoina loinamak machet thugarba matungda bomb disposal squad ka loinana madugi pot mayam da khoina loinamak kano tawga amamam disassemble tawba ngami aduga bomb squad ki mating da khoina madu loinamak kari kari parno haibdo loina mo je khoi khangma ngame khoi khudong thininga ba thabak amma tawge na moina plan tawbo je khoina district police na matam chana loina dismantle tawba ngam hoi haibis machim dangai thamjagi differently abled oiraba mioi singna unique disabilities ID UDID tanthokpada social welfare department na lupa chamal lawi haina social media da phongtok lubagi matangda lamdamasigi miyam da sengtok warol pirakli
ngarang Radheshyam Yendrembam Koba Miyoi Amana Mahaki Facebook account ta post Taurakiba Wafam Singh Asi Yumpam Yaudabani Department ki Makidagi UDID Pibada Sel Lokibalate Haina Department Asigi Deputy Director Disability THS Dilip Kumar na Fongdorakli Social Welfare Luishangda Pangtokpa Paumi Singa Unabada Dilip Kumar na Post adu the department asina piba disability certificate adu lakliba Mars thadagi makhata na chanaroi haina fongdokiba adusu aranba wafamne certificate asi chanaroi haibagi matangda department asina order thokiba leite amadi ministry gi maikedagi su asigumba wafam amata thoklakiba leite haina fongdoki Nakalamuram the post adubu Thagatluba Radheshyam Yendrembamna Miyoi Karana Fongdorakpugi Matungina Department Asibu Amadi differently abled Urba Miyoi Singi Damakta Hangliba NGO Singbu Miyamna Lana Unanaba Mongda social media gi Kutang da Santokiba Adugidamak Laibak Miyamna Ngakpiu Haina Fongdoki Department of Social Welfare ne issue toba disability certificate adu Lagliba Mars ki tha sibogi manungda chatnararoi anuba disability certificate haibedi hojik mayamna khangnariba unique disability ID sina mu chilani haire tasengnamakki maki warol sida hairibasi departmental knowledge leitaba ngasi boba mamangda pigriba certificate sing asi chatnararoi haibagi order thokiba aikhoigi department gi leitri loinana ministry dagi su chatnaranu haibagi chapchaba order pirakpa leitri Lebagasigi maming leraba University Chama Kunda lemna graduate amadi postgraduate ki mahi tambagi khudong chaba pigadoriba Nizamia scholarship test chahiasigi April 18 da pangthokadori awang nongpok state khaktagi oina pangthokadoriba test asida mai paklaba mahiroi chamngana tamningba course ki mathakta khudong chaba asi pigani haina test asibu sililangliba Nizamia education group ke CEO Daina Kongkham na fongdorakli Manipur Press Club te pangthokpa paumi singa unabada Dainana chahi asigi me mangada test asigi result haidoktuna ahanba mahiroi chamnga lemna mahi tamhanbagi mathakta mahiroi lising ama chamnga da lemna laptop amadi makha taba mahiroi lising ahum da tablet amamam khutsinagani haike akupa marol gi damak singjamai chinga makha maishnam lekai da leiba NEG gi branch office amadi New Delhi gi Lakshmi Nagar da leiba NEG gi mayai loishangda Khangbiba Yagani Haina Mahakna Fongdoki North East ki oiba satra khatangi da mangta conduct tawzaba exam ni exam si da makok tarakpa 500 students da lemna moina tamningba course ama heta da akoina sigi prospectus si da tie up tawraga 120 universities lay 120 universities da moina tamningba course moina tamningba field da tamnabagi free da khongdo chaba 500 students da pijari adugi matung taba 1500 students tana free da laptop yan thokchagani aduga matung taba 3000 students tana free da tablets yan thokchagani State asida hauzik fawbagi oina novel coronavirus ka mari linaba anaba amata leitri adubu miyamna laina asidagi checksin badi mathau tai haina RIMS ki director Professor A Santana Fongdokre Wafamasi, RIMS ke State Level Viral Research and Diagnostic Laboratory na Sindhana RIMS ke Jubilee Hall Dapangto kiba Continuing Medical Education CME on Preparedness for COVID-19 Outbreak and Update ke Thoram the Director na Fongdo kibani. RIMS ke tongan-tongan ba Doctor, Nurse, amadi mahiroi sing na saruk yada na pangto kiba Thoram aduda Director Santana Makhata na Fongdo kibada Malim gi oina hauzik fawbada novel coronavirus na miyoi lising Humudra manga hena nabagi manungda miyoi ani hena secret. Lunana hauzik fawbagi oina laina asibu laying bangamba hidakti leibak amatana puthok pangamdri. Laibak phaba amana Manipur gi oina di ngasi fawba laina asina miyoi amata soktaba asini. Adubu miyamna laina asina ikoida sokpa leitri haiduna nungai na leithokpadi achumba natte. Madugi mahut matam pumbada checksin na leiba mathau tai haike. Ngasigi thoram adugi makha tarakpada tongan ba experts singna novel coronavirus ki matangda RIMS ki doctor nurse amadi mahiroi singda wangangke We are taking a lot of precautionary steps for our hospital. We repeatedly are having the interaction with the medical superintendent and the government of Manipur as well as the Ministry of Health and Welfare. So every day we have to give to the daily report
how much we are having the masks, how much we are having the N95 masks, and how much we have ventilator, and every time we have to send the report. So we are in the good position right now, no need to worry. Until now we have not detected any confirmed case till now in our hospital yet. Matang size to break ama lozage break ki matung da China da and COVID-19 na sihan kiba miyoy lising aniga Chani kuntra taruk yokibagi pau amadi Manipur amasung malungi tongan bay pau sing puduna laksage Impact News Summit yang taduna lebio. Mayam amukan na taram nokchari bulletin sige makhataba pau miyam de pizari. China da na hawiriba doctor ama yauna miyoy chama taranipan Nauna si kibaga loinana and COVID-19 na sihan kiba miyoy masing lising aniga Chani kuntra taruk yokre. South Korea da su virus asi positive oiba mi masing yang khalakpaga loinana leibak aduda virus asina maram oiraga leikidre. Virus asi gi horakfam oiriba Wuhan province ta leiriba India macha sing lokthoknaba amadi leibak aduda hidak langthak sing punanaba China gi ayaba ngairi. External Affairs Ministry spokesman Ravis Kumarna ngarang New Delhi da pangthokiba phongdokibagi matung ina India macha chamarom aircraft na lokthok unaba ngaiduna leire haike. China na ayaba pirabadi hidalang thaksing adu thiluraga halakpada panduna leiriba India macha chamarom puraklagani hairi. Chahi haubaga tha ani mapung phadringida nupigi wathok kaya thokliba asi laibak thibani haina Organization for India Women Against Crimes ke Secretary A Robita Leimana nungnang ba phongdorakli. Kanchipur labor lubasigi office ta paumi singa unabada Robita na makata na hai hauzik nupi da thokliba wathok sing asi henkalakpana lamda masigi nupi sing Jackson na labor mathoktai. Nupi sing da chathariba crime sing asi da chenariba miyoy sing matik chaba chairak panghanbada loop asina su chawna mateng pangani. Nakalam romda lamda masigi hockey sanaroi Surjilatabu mahaki mapuroibana ot naiba asi loop asina hakchin na lawbaga loina na marile na basing na mityeng changbiyu haike. अहानबदा कुंबी बोरायंगबिदा लिबि नुपी मसा अमदा थारमसा सपे थौदोक लैख्रे दयारि पोक्तोले हंदगी लेसाबी मसान अमा नुसिनब नुपाना सेला सायना कौथोलगा हिंगदा हापीख्रे हालवेस की मफम अमदा हेक पोकपा मपामुना मचा नुपीबु थारमसा तपीख्रे तिंग पुलिस स्टेशन की मफम अमदा लेसाबी अमदा नमथाक तौदुना नुसिनब नुपाना इजा लौबिरगा लुपा लाख अमरोम लौथोकपगी केस तौनबई थौदोक अचौबा अमा लैख्रे एफबी दा नुसिनरंब नुपा अमना फजदब वाहि वता थागलकपदगी लेसाबी मचा अमा मथंदा सुसाइड तौदुना लैखिद्रे मौ खरा अमदी लेसाबी खरा सु थानी सिदा सुसाइड की मिसिदा लैखिद्रे अदुगा मरम अदुना नुपीसिंगना सिगुंबा क्राइमसिंग असिदगी थोक्तनबगीदमक्ता यामना मिकुपना होम सिंगना लेमिनरसी अदुगा पिकलिबी इचा नुपीसिंग ममानबीगी मयुमदा दै तुकानदा अमंबदा मपान थोहनबिगनु मथंदा युमदा लेहनबिगनु अदुगा अहिंगदा नुपाना कौथोकपदा ओपिगनु पीसिंगनासु अखोइदा क्राइम थोक्तनबा यारिमखै होनमिनस नुपासिंगनासु क्राइम तौबिगनु क्राइम अमा थोकपदा वारिबसी विक्टिम खंगनते क्राइम तौरिबा मियोयदुसु अवाफमदा तागनी मरम अदुना अखोइ पुन्ना सेक्सिनमिनरसी Mapuroibana awanpot yamde haibagi wahauda thori na makhong mukhut punchinduna phu chaiba tauki haina Indian hockey team gi captain oramba Arjuna awardee Surjalata na pauche sing da thamki bawafam sing yumpham yauda bawafam ni haina mahaki Mapuroiba KSI Santakumar na sengtorakli. Manipur Press Club ta paumi singa unabada hockey sanaroi oramba Santakumar na chahi tara manga yum panduna leminarakpada imung manungi oina ningai sangdana ba yaukhrabasu Jaipam Naina Amadi Awunpot ki matang da ot nei kibalaite. Yumban bagi lambi da laklaba matung macha ani suraklaba asida mahaki lezaba malchang faba mahaki loinabi Surjalata gi ming da maming panduna lakli. Lebang miyam na sak khanglabi mahaki loinabina asigumba semsen sajan ba wafam kaya putoktuna mahaki mingcha thi nanaba honarak balaibak thibani haina penda ba phongdoraki. Yam Langiba, Yam no cannot talk about Ramagadi, I give Panging but say thing I don't pieces and no pinning women to make a sukai de Aduga, Tay now Kanaba, Chainaba, Sidimi, Kudum, Dum Jarm, Godom Mali, and some conservative Sudum, Aigon the Sudum Yawi, Aina, have the man, Yaning Daba man, have the Aina Yaning Daba, Adumoktan, so Aina Mabu Sinanaba Pur again, Mabu, Yum Hananaba, Tangerke, Hagibo from the A Cincinama Pro, A Nangalemina Maroi. I know city have a since to high give us late, high dosuman. Thobal District Committee PDS na district adu the lady ba PDS Ezen Singi from Tokpa Tha Kunithoi Rungi
honorarium pithokpiyo hairакli Thobal Mela ground pangthukiba paugi mifam amada committee asigi secretary oiriba Maibam Ibomjana Leba asidagi lairaba muthanaba pandamda paikhalakpa scheme sing miyam da phangnanaba PDS agent singna honari district asigi oina leiriba PDS agent singna sing asi honorarium phanglaktaba tha kunithoirom surakle agent singna thingnariba awaba sing asi kognanaba mari lenaba sing amadi lengakna honorarium pithokpiyo hairakli From Masida, agenting Rajaga Kamatu Nagade, agenting Pajagi, Nimatu, I am Matanga, Kumna Kanada, Pajaga Lunaga, Amatoina, Kaminanaba, Mato Lunisika, Matana, Kumna Canada, Rajaji Kapamata Kunitoi, on the Rem, on the Lady Marile Nava, Tida, Yoxamang, the Pitopu, Haina, Hajaba, Haina, Warrior. Ziribam District Police ki anti-drug cell nangarang namidang pung tara romtaba matamda Zirighat High School mayada cruiser taxi amadagi heroin powder gram jamanifu pagat pangamkre. Jingnaningai oiba mongda yang na thauduna lakpa cruiser taxi adu khamduna check tawrubada soft case tarada heroin powder gram taramari haplaga lona punana ba hotnarambani hairi. Cruiser taxi adu butharokliba mioi aduna Assamgi Kasar district ki Uzan Tarapur dagi Abidur Rahman Laskar chahi kuntra humdoi apokpa Nur Ahmed Laskar ni hairi. Parba mioi asigi mathakta Jiribam police station na case ama register tawduna thizinba hokre hairi. Mahiloishang Singh da thang tabu subject amo ina haptuna tambi bada kanglei Indigenous Martial Arts and Cultural Society Kimax na Mahiloi Singh da piriba uniform asi hongto hongjin tawbiganu amadi nauna Mahiloishang Singh da thang tabu subject amo ina hangba tarabasu Kimax ta hana pau pibiramo haina Kimax na thadurok pachirol amana khanghalakli loina na Mahiloishang Singh da atopa martial arts ni haiba course sing tambi na ba changsin biganu amadi Mahiloishang Singh nasu Janghan Biganu Haina Chirol Asana Makhatari. None district ki manung chanalaiba Nungang Kulgi Jungle Dagi Nupa Amagi Asiba Hakchang Pangle. Police Dagi Fangba Paugi Matungina Asiba Hakchang Ado Ngarang Ayu Kunja Sing na Rakpani Haidi. Leki Draba Misak Asi Kuchumui Fit Mangaga Inchi Taret Long Wangi Mamai Koidanai Yengbada Nan Manipuri Mali. Leki Drabagi Hakchang Aduda Angangba machugi hapen setlami mioi asibo kanagumbana tha sigi kunmari fabugi manungda masak maming khangtokpa ngamdragadi district magistrate na tawpham thokpa mathau pangthoklagani hairi Gangte tribe pu Mizoram ge schedule tribe list gi lokthokkhibagi thawongbu Gangte students organization na chirolama da pendaba phongdorakli Gangte tribe asi Kuki tribe ki makhadalaiba masagi social cultural amadi ethnic identity Elizabeth tribe ni haina chirol asina makhatari Khadi and Village Industry Board ki chairman L Radha Kishore nalamdam asigi yumthong khudingda khoi upu thamduna khoi loinana ba pauzen kre Chairman asina luchingba kangbu amana wangu laifam chinga lekai dalaiba khoi yokpagi farm tawriba farmers sing unabada pauzel asi pikhibani Khongchat aduda khoi yokliba singna chathariba khoi yokpagi mawong su yengsanki khoi yokpagi farm tawriba singa unaduna makhoina thengnariba awaba singi maramdasu kupna wari sabaga loinana selgi oiba mateng su khutsinaki All Mayai Lambi Clubs Organization Amal Kogi Kumja Lisingani Kun Dagi Kunithoi Fawagi Thaupugadaba Singh February Kunda Samuro Awanglekai Community Holder Amukogi President Yauna Hyang Thangdagi Nasek Maizin Fawbada Labor Club Nifu Romna Saruk Yakiba Mipam Aduda Lauthokre Haina All Manipur United Clubs Organization na Thokpachirol Amana Kanghalakli Hausa Chathariba Hero I Lake King Asasana Kiba Neroka Apsigi Home Match Ta Kerala Gi Club Gokulam Apsibu Panzil Ahum Anida Maitiba Pikre Ngasi Kumalampak Men Stadium the Sanakiba Matsadu Hek Hokibage Minute Anirom Jalakpa Aduaida Neroka Apsigi Masa Kinglaba Striker Ning Thousand Pritamna Ahanba Panzil Chanson K Panzil Ama Chanson Kibagi Matungda Neroka FC Gi Makhatana Ehenba Panzil Chansina Bohona K Adubu
Marep wanglaba Gokulam FC gi defender singna attack taurakpa ball khudingmak high singna ngakthoraki lonana panjal handokpa ngamnana ba Gokulam FC gi sanaroi sing makha kayagi attack taurakpa loinana match ki minute kunhumdoi chatpa matamda team asigi midfielder Civil Muhammad na panjal ama chansan ki lonana match ki minute kuntrani pan chatpada Gokulam FC gi striker Marcus Lyric Junior Joseph na Wang na pirakpa ball ama midfielder Nathaniel Jude Garcia na volley the kausindna mahaki team na panzil ani amada mangzil than ki ani suba half Neroka FC gi panzil hamdok na ba akan bamong the sanarak pag luinana match ki minute Chamri Nifunipan chatpada Neroka FC gi striker Philip Ajahat Tete na panzil amaga amuk chan sinduna panzil ani da layhan ki Match loiram da minute trarom tangaraba matamda Neroka FC gi striker ngangom Ronaldo mahaki team gi mai pakpagi panzil adu chansinduna Neroka FC na Gokulam FC bu panzil ahum anida maiti ba pikibani Tarahumde Suba Manipur State Lekta Not Imphal Sporting Association Thangmaiban Mai Pakre. Khumukcham Jaikisan gi Santhang Makhada All Manipur Football Association na Sinduna. Khuman Lampaki Artificial Turf Ground de Chatargliba Football League Asigi nga Sanakiba Kuntaruk Suba Lekta Not Imphal Sporting Association Thangmaiban na Athokpam Football Club Thobalbu Panzil Mari Amada Maitiba Pibangamki. Match asida Mai Pakraba Not Imphal Sporting Association Thangmaiban gi Sanaroi El Gauro and Momota El Sanatomba amasung Sudhirna match ki Taranipan Kuntranithoi Amadi Humudra Taret Suba Minute Sing da Panzal Amamam Janbangam Kibaga Luinana match asida Mighty Horaba Athokpam Football Club Thaubalgi Amatangarba Panzal Aduna match ki Marfuhumdoi Suba Mineta as Arunjitna Chanki Jathariba Manipur gi Khwaidagi Chawba Football League asida Manipur gi tongan mafam singdagi lakpa football team taramangana sarukyari hayeng Jatharakliba State League asigi kuntaret subal league ta Mohanlai Athletics Club Sadar Hills amadi GSC Chirachandpur ka kunipan subal league tana Neroka FC Sangakham amasung DM Rao Awang Sekmai anina lambat tawnaragana Tara Suba Sahit Manoranjan Singh Memorial CRPF State Open Football Tournament ta YPHU Lalambung amadi JSYC Kangpokpi ani mai pakre all ranks of Manipur and Nagaland sector CRPF amasung All Manipur Football Association ani gi mityang makhada Group Center CRPF Langzing amadi Imphal West District Football Association ani na sinduna Sai Takiel gi artificial turf ground nga sisana ki tournament asigi Marisba matchta YPHU Lalambung na ESU Palace Compound bu Panjal ani amada maitiba PK Match asida mai pakraba YPHU Lalambung gi sanaroi W Olen amadi Robin anina match ki yangkai taruk amasung humidra mari suba minute singda panjal amamam chan kibagal loinana tournament asidagi mapan thokraba ESU Palace Compound gi amatangaraba panjal aduna match ki taramanga suba minute ta S sana jawbana chanki Jathariba tournament asigi ngasi sanakiba manga suba match tana JSYC Kangpokpi gi sanaroi Saiminlun Nganmin Lenlngau Lan Gunjing amasong David na match ki apiba matamda panzil amamam chanduna YUFC Yar Khokpo yamna laktana panzil marisinoda maitiba PK Knockout basis ta chathariba tournament asada team kun marina sarukyari hayeng tournament asigi taruk amadi taret suba match sing sanaragani Nipan Suba ke Yaima Veteran Football Tournament ta VFC Team B Kakwa amadi VFC Team A Kakwa ani mai pakre Tournament asigi ngasi akam patalaiba 11 Star Sporting Union gi sanabungda sanakiba Tournament asigi tara Suba League ta VFC Team B Kakwa gi sanaroi Agentana match asigi mapan Suba minute chankiba amatangarba panzil aduna TRVSA Malombu panzil amas sinoda maitiba pibangamke Jathariba Veteran Football Tournament asigi nga sisanakiba Taramathoi Suba League tana VFC Team A Kakwana
Amba Cheraf Courtpu Panzil Ahum Anida Maitiba Piki. Match system my pakraba VFC Team A, Kagwage Sanaroi, Open Drona Matski, Kuntaret Amadi Nifu Suba Minute Sing the Panzil Ani, Aduga, Tombina Matski Taratruk Suba Minute the Panzil Amagachanki. Match as the mighty Horaba Amba Cheraf Court Ki Panzil Ani Aduna, Matski Taret Amasung, Humpuma Thoi Suba Minute Sing the Deepak Amadi, Madan Anina Panzil Amamam Chanbangam Ki. Team Group ahum thokna khaidok tuna chatharakliba veteran football tournament asigi hayeng tarani thoi amadi tarahum decibel league match sing sanaragani. Odisha ki Konung Bhubaneswar the Leiba Kalinga Institute of Industrial Technology the Chathariba Ahanba Khelo India University Games 2020 Manipur University ki Mahut Sindhana Fencing Masanagi Women's EP Individual the Saru Yariba ZP Women's College the 5th semester Tamlibi Linthoi Haubam Final Chankre League Round the Linthoina India ki Tongan Mamapam Singh the Gila Leiba University Taruk Sanaroi Singh Mighty Bapiram Duna Maha quarter final Chankibani Luenana quarter-final match the Maharashtra Gibi R. Ambedkar University ge Sunil Harsatpu Panzil Tara Mari Tarukta Maitiba Piduna semi-final changlake. Amasong semi-final the Punjab University ge Kohli Chavibu Panzil Tara Manga Tara Mari the Maitiba Piduna final changlake bane. Final match the Guru Nanak University Amritsar ge Datta Jyotikaga final sanaragani. Arab the bulletin headlines amuna miyam thamzari. Ngasi sathakiba Manipur Legislative Assembly gi mifamna demand taruk ki apunba senfam lupa crore lising mari chamri marfu taruk lakh taramapan lising hugudrani thoi gi senfam pass tawkre. MP R.K. Ranjanna MLA ki local area development fund ki senfam si lupa crore mangani hai ki balai bakti bani atubada singtok yu natrabadi ain ki mating logani haina MLA K. Ranjanna house to fongdokre. Kontra Mari Suba Assam Rifles na NSCN IM gi kadar ni haiba miyoi ama farubagi wahauda Sanapati Town Mayang Khang amadi T Kulen da shutdown tawkre AR gi gari tugai kre miyam na kudong chadaba kaya mayong nakre. Manipur da sungasi International Mother Language Day Pakistan na pangthok na kre numita siga mari lena na All India Poetry Festival su pangthok kre. Bosem na loba class 10 exam gi ngasi nini chanba science thokpa numita mahut sinduna exam tharamba miyoi tara manga amadi nataba pambai season ramba mahairoi manga ta thokre. Sagol Mangda Imphal East District ke District Hospital Sabada Leramba Lamgi Chaye Naba ngasi lotion kre Chaye Naba Laitrabani na Atubada Hospital Saba Hobi Naba Kunja Singh na lenga ki pungning chingsilakli. Amasang chahi hobaga nupi da chathaba crime hinkalakpada Organization for India Women Against Crimes ki maike dagi nungnang ba phongdorakli.